Noi namkhairame yang lang ko hogja basu namkhaira thambirame Cái nó hâu đi bốc hâu là hâu gì cả cha ra dài rồi cha da ni lai ba mai mana se hikem ta video se nambiro la o lakpiro amta Mengulang kemana pun lipai pun dalam sekolah lipai pun orang masuk pun masih apa yang tahu tentang orang pun tahu orang konsen buku pilih buku timur yang tahu tentang buku menghadapi karuna nawan tapi rakyat tahu ba napak pisang hangdong lo ini kai bila magalo na tura ko Lain sabak hingoi dori bro naon na pigen thamba na pak pido loire lo na thudek pirame hangdong na noi namkhai rame yang lang ko hogja basu namkhai ra thambirame Đây tụi nó kaino cái đâu cái nó hoi ji hekta lagi to bane cái nó hâu đi bốc hâu là hâu gì cả cha ra dài rồi cha da ni lai ba ju sa yon ju yo la mi dam je tau lai ama ka pa la ka do de basina ka la tau maru cột tam này nè ko san mà lại một chi đó cô ai nè 사업이 ngasi ji chatche na khanaramdu samanna chaning traba ngasi di pan saredo ade pilot na uji si maru cột tam này nè ko to ni ka do ni kham ni ba ngoài tiền này mà lại bị thiệt rồi. Đây là chuyện là cái sai cái chúng tôi cái tàu này nè, anh chị ở đây mà sẽ cắt tạm. Ôi sao vậy nè, anh chú cái upay lệ, đi xem mà khá được phăng hàng nghi yau đẻ, anh chú yau rồi đi hàng nghi thế nào. À đó hayeng sida uncle làm cái gì hay lắm bữa nay na, mà hayeng pura cái gì hay hộp bữa nay. Ô mà cái hapa rồi cái gì đấy, chỉ cần xe tụi xa ra cái mày, học về cái. Hào ta rồi này tàu rồi, phải xem ngay đi, xin nó số hào đấy, sáu gri xin nào. Koi dah hau sáu gri marai bukti re do, untuk kami dah kari koi le. Janing dia hai ba, tu betul kan janing dia hai ba, cuma jalan, saya bilang dia mungkin sama, tahu dan lain cuma janing dia hai ba, benar. Ada yang sih, baru dia suka sini. Ay mo su jar ta chau bu ya bani chaurok ti upai leite Leibi da banati ko injang ga dole ai aning dre ba ai ni song ni ai ka ko ta ko da ay si Friday market si de sobri je kar phang ba ya bani atai di long phang ya du sobri di supang phang di kai nu khang di yare ko nang ko sunara wa de thok kana nang di lai ni ama nati ne kasi ko chi lai si di se dre ga chase na to bu do saman bagi ngasi di chase na plan to wi ngasi di saman na mu nang ju talle ye last ta adu ing du di ai na hana lai si hai dro na onda ai na hana lai si sa se na ya de na ko adu nahan na chalam madi ju chogui du nahan dagi lai gi dro lai doi ni chap ni du na tro cha thok bu de loi gi roi dro du so kari cha thok bu de loi gi roi dro du so kari no ne ni ga no lai ro si di asidi ni hong sa di ba ju si di kana na thang hona hona ba thabo ma cham cha khra ho ji bo ai bo pa bur hal lage hai di dro hau boi hau to boi wa ne in kha cha dai je nana dai se se tan dana ning dana to dro chat patan dana adu di maru ko pa ta ba pai leite mayan nuk pa ta re ai gi blog si da to wi se kani no ni mai sagui ji nung si na bu sagui ji bu hekta la cha thoe sa na bani na hekta le me dai se sa se ju ya de sang sai en to lai de thung yen to lai adu di ai ba hau ba ra na ji ko pa ka sa sa la lo Kada. Yes. Sau ni memory hoina ba naman labani ko. Asing bihara gadi ay naman hingdra bani. Si mai na sip ko na hong na ge. Ay na lai ru je di ya da na mana lai hening da na chaning da na tawraga.
ꯅꯨꯡꯁꯤꯗꯅ ꯑꯩꯒꯤ ꯏꯪꯒꯣꯟꯗ ꯕꯦꯜꯀꯣꯅꯤꯗ ꯍꯧꯖꯕ ꯈꯔꯁꯦ ꯍꯦꯛꯑꯦ ꯍꯥꯏꯕꯒꯤ ꯃꯦꯃꯣꯔꯤ ꯑꯣꯏꯅꯕ ꯚꯤꯗꯤꯑꯣꯗ ꯌꯥꯎꯖꯍꯧꯅꯕꯅ ꯅꯝꯍꯟꯕꯩ ꯋꯥꯅꯤ ꯀꯣ ꯊꯣꯡꯕꯒ ꯎꯠꯆꯔꯔꯣꯏ ꯇꯨ ꯁꯨꯃꯥꯏꯅ ꯈꯔ ꯁꯨꯃꯥꯏꯅ ꯂꯩꯔꯗꯤ ꯌꯥꯝ ꯄꯥꯝꯃꯨꯏꯌꯦꯕ ꯑꯩ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇ ꯍꯦꯛꯆꯔꯤꯅꯦꯕ ꯁꯦ ꯌꯥꯔꯦ ꯑꯗꯨꯕꯨ ꯆꯔꯥ ꯂꯩꯇꯦꯡꯅꯦꯅ ꯊꯝꯃꯤꯅꯦ ꯀꯔꯤ ꯆꯔꯥ ꯌꯥꯔꯦ ꯀꯔꯤ ꯆꯔꯥ ꯑꯃꯗꯤ ꯀꯣꯟꯅꯔꯦꯍꯦ ꯃꯌꯥꯝ ꯆꯔꯥ ꯑꯃꯗꯤ ꯆꯥꯗꯣꯔꯦ ꯉꯁꯤꯗꯤ ꯁꯦꯇꯔꯗꯦꯅꯤꯅꯀꯣ ꯁꯝꯖꯜꯂꯦ ꯕꯤꯔꯌꯥꯅꯤ ꯇꯥꯃꯣꯖꯥꯅ ꯕꯤꯔꯌꯥꯅꯤ ꯂꯩꯔꯨꯔꯦ ꯕꯤꯔꯌꯥꯅꯤꯗꯣ ꯑꯁꯤꯗ ꯂꯩꯔꯦ ꯂꯧꯊꯣꯛꯑꯒ ꯏꯆꯥꯅꯨꯄꯤꯒꯤꯁꯤꯗ ꯁꯤꯒꯤ ꯕꯤꯔꯌꯥꯅꯤꯁꯤꯗꯤ ꯌꯥꯝ ꯄ꯭ꯂꯦꯟ ꯑꯣꯏꯕ ꯕꯤꯔꯌꯥꯅꯤꯅꯤꯀꯣ ꯑꯗꯣ ꯍꯥꯎꯕꯗꯤꯀꯣ ꯈꯨꯍꯥꯎ ꯑꯃ ꯁꯤꯗ ꯂꯩꯔꯦ ꯆꯥꯛꯇꯨꯒꯤ ꯃꯁꯛꯇꯣ ꯁꯤꯗ ꯂꯩꯔꯦ ꯈꯤꯇꯪ ꯎꯠꯆꯔꯛꯀꯦꯁꯦ ꯃꯉꯥꯟꯁꯦ ꯃꯤꯔꯨꯝ ꯇꯥꯔꯦ ꯑꯗꯣ ꯃꯣꯏ ꯁꯤꯒꯤ ꯕꯤꯔꯌꯥꯅꯤꯁꯦ ꯁꯨꯃꯥꯏꯅ ꯇꯧꯋꯦꯕꯀꯣ ꯑꯗꯣ ꯍꯥꯎꯕꯗꯤ ꯈꯨꯍꯥꯎ ꯃꯅꯨꯡꯁꯨ ꯈꯨꯅꯨꯡꯁꯤ ꯑꯃ ꯑꯗ ꯕꯤꯔꯌꯥꯅꯤꯗ ꯍꯥꯞꯄ ꯏꯟꯖꯥꯡꯅꯦ ꯁꯤꯁꯦ ꯑꯗꯩ ꯀꯩꯅꯣ ꯊꯕꯤ ꯈꯤꯇꯪ ꯑꯃ ꯂꯩꯔꯦ ꯑꯩꯒꯤ ꯕꯇꯔ ꯃꯤꯜꯛ ꯂꯩꯔꯦ ꯑꯩꯉꯣꯟꯗꯁꯨ ꯈꯤꯇꯪ ꯍꯥꯞꯄꯦꯕꯀꯣ ꯃꯣꯏ ꯁꯤ ꯁ꯭ꯄꯥꯏꯁ ꯈꯔ ꯌꯥꯎꯋꯦ ꯍꯥꯎꯗꯤ ꯌꯥꯝ ꯍꯥꯎꯋꯦ ꯑꯩꯉꯣꯟꯗ ꯈꯤꯇꯪ ꯍꯥꯞꯄꯤꯌꯦ ꯑꯩ ꯌꯥꯝ ꯆꯥꯕ ꯅꯨꯡꯉꯥꯏꯇꯦꯅꯀꯣ ꯑꯩꯒꯤ ꯄ꯭ꯂꯦꯟ ꯆꯥꯛ ꯂꯩꯔꯦ ꯑꯗꯩ ꯁꯤꯅ ꯄꯤꯔꯨꯛꯇꯨꯅꯦ ꯀरुණꯥꯅ ꯄꯤꯕꯤꯔꯛꯄ ꯄꯤꯔꯨꯛꯇꯨꯅꯦ ꯑꯩ ꯈꯤꯇꯪ ꯁꯦꯝꯃꯦ ꯑꯗꯨꯒ ꯁꯤ ꯆꯥꯔꯒꯦ ꯌꯥꯝ ꯍꯥꯎꯋꯦ ꯑꯗꯩ ꯏꯆꯥꯅꯨꯄꯤꯒꯤ ꯕꯇꯔ ꯃꯤꯜꯛ ꯂꯩꯔꯦ ꯁꯤ ꯌꯥꯎꯗ꯭ꯔꯗꯤ ꯌꯥꯄꯣꯟꯇꯦ ꯁꯤ ꯆꯥꯕ ꯍꯥꯏꯗꯤ ꯊꯥꯎ ꯆꯥꯔꯗꯤ ꯁꯤꯁꯤꯅ ꯀꯩꯅꯣ ꯇꯧꯋꯦꯕ ꯍꯥꯏꯗꯤꯀꯩ ꯍꯥꯏꯇꯥꯔꯦꯅꯦ ꯅ꯭ꯌꯨꯇ꯭ꯔꯤꯂꯥꯏꯁꯁꯨ ꯇꯧꯔꯦ ꯊꯥꯎ ꯆꯥꯔꯗꯤ ꯗꯥꯏꯖꯦꯁꯟꯁꯨ ꯇꯧꯔꯦ ꯑꯗꯒꯤ ꯍꯥꯎꯁꯨ ꯌꯥꯝ ꯍꯥꯎꯋꯦ ꯑꯗꯨ ꯑꯉꯥꯡꯁꯨ ꯍꯩꯅꯔꯦ ꯂꯣꯏ ꯍꯩꯅꯔꯦ ꯑꯩꯁꯨ ꯍꯩꯅꯔꯦ ꯇꯥꯃꯣꯆꯥꯗꯨ ꯒ꯭ꯔꯣꯡ ꯆꯥꯕ ꯍꯧꯈ꯭ꯔꯦ ꯃꯥꯗꯤ ꯂꯥꯝꯃꯟꯈꯤꯗꯅ ꯑꯗꯣ ꯑꯩ ꯁꯤꯡꯖꯨꯁꯦ ꯈꯤꯇꯪ ꯁꯤꯒꯤ ꯂꯥꯏ ꯄꯦꯔꯨꯛ ꯍꯥꯏꯕꯁꯦ ꯈꯤꯇꯪ ꯃꯍꯥꯎ ꯇꯪꯕꯒꯤ ꯑꯣꯏꯅ ꯑꯩ ꯈꯤꯇꯪ ꯍꯥꯏꯔꯛꯀꯦꯕꯀꯣ ꯈꯨꯍꯥꯎꯗꯣ ꯑꯩ ꯅꯍꯥꯟꯈꯣꯏ ꯈꯪꯉꯨꯗꯦ ꯑꯗꯣ ꯑꯩ ꯁꯤꯁꯦ ꯑꯩꯒꯤꯁꯤꯗ ꯍꯤꯡꯒꯗ꯭ꯔꯥ ꯈꯪꯗꯦ ꯆꯥꯔ ꯈꯤꯇꯪ ꯄꯥꯝꯃꯦ ꯃꯔꯥ ꯑꯝꯇꯪ ꯑꯗꯣ ꯑꯩ ꯂꯧꯔꯒ ꯊꯥꯔ ꯌꯦꯡꯉꯒꯦ ꯍꯧꯔꯒꯗꯤ ꯍꯧꯔꯦ ꯍꯧꯗ꯭ꯔꯒꯗꯤ ꯍꯧꯗ꯭ꯔꯦ ꯑꯗ ꯍꯥꯎꯔꯦ ꯂꯩꯔꯝꯃꯦ ꯑꯝꯇ ꯌꯦꯡꯒꯦ ꯃꯃꯥꯡꯗ ꯃꯣꯏ ꯂꯥꯛꯑꯝꯕꯩ ꯆꯥꯕꯗꯨꯁꯨ ꯍꯥꯎꯋꯦ ꯌꯥꯝꯅ ꯃꯣꯔꯣꯛ ꯁꯥꯃꯟꯅ ꯆꯥꯕꯁꯨ ꯉꯝꯗꯕ ꯑꯗ ꯁꯤꯗꯤ ꯑꯩꯅ ꯃꯣꯔꯣꯛꯀ ꯁꯨꯡꯊꯛ ꯊꯛꯇꯕꯤꯅꯦ ꯑꯩ ꯃꯣꯔꯣꯛ ꯆꯥꯕ ꯁꯨꯡꯌꯥ ꯌꯥꯗꯦꯕꯀꯣ ꯌꯥꯏ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯆꯥꯛ ꯏꯁꯤꯡꯒ ꯈꯔ ꯌꯥꯝ ꯆꯥꯁꯤꯜꯂꯀꯥꯟꯗ ꯃꯊꯛꯇ ꯈꯤꯇꯪꯒ ꯆꯥꯕꯗꯤ ꯆꯥꯕ ꯗꯥꯏꯔꯦꯛ ꯇꯣꯠꯂꯒ ꯆꯥꯕꯗꯤ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯦ ꯍꯥꯎꯋꯦ ꯑꯁꯦꯡꯕ ꯍꯥꯏꯖꯤꯟꯅꯕ ꯅꯠꯇꯦ ꯍꯥꯎꯋꯦ ꯃꯌꯥꯝ ꯁꯤ ꯄꯤꯔꯨꯛꯁꯦ ꯑꯩꯁꯦ ꯈꯪꯗꯦꯕꯀꯣ ꯅꯍꯥꯟꯋꯥꯏ ꯌꯨꯝꯗꯗꯤ ꯌꯥꯝ ꯍꯧꯋꯦ ꯑꯗꯣ ꯆꯥꯔꯛꯇꯕ ꯈꯪꯗꯕ ꯑꯗ ꯃꯥꯅ ꯅꯍꯥꯟ ꯄꯨꯔꯛꯄꯗꯗꯤ ꯆꯥꯔꯦ ꯑꯗꯣ ꯑꯩꯅ ꯑꯃꯨꯛ ꯈꯤꯇꯪ ꯁꯨꯔ ꯆꯥꯔꯒꯦꯅ ꯄ꯭ꯂꯦꯟ ꯑꯣꯏꯅ ꯆꯝꯅ ꯆꯥꯒꯦꯅ ꯑꯃꯨꯛ ꯂꯧꯍꯧꯕꯅꯤꯗ ꯈꯥꯏꯗꯣꯛꯍꯧꯕ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯍꯥꯎꯋꯦ ꯑꯗꯨꯒ ꯍꯥꯎꯕ꯭ꯔꯥ ꯕꯕꯥꯅ ꯂꯩꯕꯤꯔꯛꯄꯗꯣ ꯕꯤꯔꯌꯥꯅꯤꯗꯣ ꯑꯝꯇ ꯆꯤꯛꯑ ꯆꯥꯎꯁꯨ ꯌꯦꯡꯒꯦꯁꯦ ꯑꯗꯨ ꯆꯥꯎꯁꯦ ꯃꯁꯝ ꯃꯅꯥꯁꯦ ꯇꯨꯝꯃꯨꯕꯒꯤ ꯍꯥꯎꯕ꯭ꯔꯥꯅꯦ ꯕꯦꯝꯃ ꯕꯤꯔꯌꯥꯅꯤꯅꯤ ꯍꯥꯏꯔꯗꯤ ꯑꯁ ꯃꯥꯁꯨ ꯌꯥꯝ ꯄꯥꯝꯖꯕ ꯁꯤꯒꯤ ꯕꯤꯔꯌꯥꯅꯤꯒꯤ ꯃꯍꯥꯎꯁꯦ ꯆꯥꯗ꯭ꯔꯤꯗꯤ ꯈꯪꯉꯣꯏ ꯆꯥꯔꯀꯥꯟꯗꯗꯤ ꯈꯨꯍꯥꯎ ꯑꯃ ꯃꯁꯛ ꯃꯆꯨꯒ ꯊꯣꯛꯇꯕꯁꯤꯗ ꯀꯌꯥꯝ ꯍꯥꯎꯔꯣꯏꯗꯕꯩ ꯅꯤꯡꯕ꯭ꯔꯥ ꯁꯤꯒꯤ ꯃꯍꯥꯎ ꯃꯅꯝꯁꯤꯗꯤꯀꯣ ꯏꯆꯥꯅꯨꯄꯤ ꯀꯥꯎ ꯉꯝꯗꯗꯅ ꯁꯤꯗꯅꯤ ꯃꯥꯅ ꯆꯥꯒꯦ ꯍꯥꯏꯔꯤꯁꯦ ꯇꯟꯖꯥꯁꯨ ꯌꯥꯎꯔꯛꯏ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯅꯝꯕꯤꯅꯕ ꯂꯩꯇ꯭ꯔꯦ ꯂꯩꯀꯥꯏ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯅꯝꯕꯤꯅꯕ ꯂꯩꯇꯔꯦ ꯏꯊꯟꯇ ꯄꯥꯏꯕ ꯌꯥꯗꯕꯁꯨ ꯌꯥꯎꯔꯛꯏ ꯋꯥꯔꯤꯅ ꯑꯝꯇ ꯅꯝꯕꯤꯌꯣ ꯍꯥꯏꯕꯕꯨꯅꯦ ꯇꯥꯁꯟꯅꯗꯅ ꯂꯩꯌꯦ ꯊꯕꯛꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯤꯟꯈ꯭ꯔꯕ ꯉꯁꯤꯁꯦ ꯑꯩꯁꯦ ꯁꯥꯎꯅꯤꯡꯉꯤ ꯌꯥꯝꯅ ꯉꯁꯤꯁꯦ ꯑꯩꯁꯦ ꯀꯩꯅꯣ ꯇꯧꯒꯦ ꯇꯧꯕ ꯎꯇꯤ ꯊꯣꯡꯕ ꯆꯥꯒꯦ ꯇꯧꯕ ꯎꯇꯤ ꯊꯣꯡꯕꯁꯦ ꯆꯥꯅꯤꯡꯃꯟꯈꯗꯅ ꯂꯩꯔꯛꯄꯅꯦ ꯑꯗꯣ ꯉꯁꯤꯗꯤ ꯃꯥꯏꯔꯦꯟ ꯃꯅꯥꯁꯦ ꯎꯇꯤ ꯊꯥꯛꯑꯒ ꯊꯣꯡꯗꯣꯛꯑꯒꯦꯅ ꯂꯩꯔꯕ ꯃꯥꯏꯔꯦꯟ ꯃꯅꯥ ꯌꯥꯝ ꯐꯔꯦꯕꯀꯣ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯃꯥꯏꯔꯦꯟ ꯃꯅꯥꯁꯦ ꯍꯥꯞꯄꯒ ꯎꯇꯤ ꯇꯧꯔꯒꯦ ꯁꯤꯗ ꯃꯪꯒꯟ ꯇꯤꯡꯉꯒ ꯊꯝꯃꯦ ꯌꯥꯝꯅꯗꯤ ꯅꯠꯇꯦ ꯑꯩꯈꯣꯏ ꯑꯍꯨꯝꯒꯤꯗꯤ ꯑꯗꯨꯝ ꯀꯣꯟꯅꯕꯗꯣ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤꯒꯤ ꯑꯣꯏꯅꯗꯤ ꯁꯦ ꯑꯝꯇ ꯂꯥꯛꯄꯤꯔꯣ ꯁꯦ ꯑꯝꯇ ꯅꯝꯕꯤꯔꯣ ꯂꯥꯛꯑꯣ ꯁꯦ ꯇꯥꯃꯣꯆꯥ ꯑꯝꯇ ꯅꯝꯕꯤꯌꯣ ꯄ꯭ꯂꯤꯖ ꯂꯥꯛꯑꯣ ꯃꯥꯏꯔꯦꯟ ꯃꯅꯥꯁꯦ ꯍꯦꯛꯒꯦ ꯑꯝꯇ ꯚꯤꯗꯤꯑꯣꯁꯦ ꯅꯝꯕꯤꯔꯣ ꯂꯥꯛꯑꯣ ꯂꯥꯛꯄꯤꯔꯣ ꯑꯝꯇ ꯃꯅꯤ ꯄ꯭ꯂꯥꯟꯁꯤꯅ ꯃꯔꯤ ꯀꯥꯈꯠꯂꯛꯏꯕ ꯏꯃꯥꯏ ꯄꯦꯝꯃ ꯁꯣꯝꯗꯁꯨ ꯂꯣꯏ ꯍꯥꯏꯊꯔꯦꯁꯦ ꯑꯩ ꯑꯝꯇ ꯀꯩꯅꯣ ꯃꯥꯏꯔꯦꯟ ꯃꯅꯥꯁꯦ ꯑꯝꯇ ꯍꯦꯛꯀꯦ ꯑꯩ ꯑꯝꯇ ꯅꯝꯕꯤꯌꯣ ꯍꯧꯔꯣ ꯍꯧꯖꯤꯛ ꯎꯇꯤ ꯆꯥꯔꯒꯦ ꯁꯤꯉꯩꯁꯦ ꯁꯨꯝ ꯊꯝꯃ ꯀꯩꯗꯧꯗꯣꯏꯅꯣ ꯂꯣꯏꯅ ꯄꯥꯟꯕ ꯌꯥꯕꯁꯨ ꯅꯠꯇꯦ ꯑꯁ ꯃꯔꯥ ꯈꯔ ꯌꯧꯔꯛꯏ ꯃꯥꯏꯔꯦꯟꯗꯤ ꯄꯥꯟꯅꯕ ꯅꯠꯇꯦꯕ ꯅꯪꯅ ꯊꯥꯔꯤꯁꯦ ꯅꯠꯇꯤꯌꯦ ꯁꯨꯝ ꯎꯇꯤ ꯆꯥꯅꯕꯅ ꯃꯅꯥꯁꯦ ꯆꯥꯊꯣꯛꯅꯅꯕꯅꯦꯕ ꯃꯅꯥꯁꯦ ꯆꯥꯊꯣꯛꯀꯦꯅ ꯇꯧꯕꯅꯦ ꯌꯥꯝ ꯐꯔꯗ꯭ꯔꯥ ꯐꯔꯦ ꯈꯔ ꯍꯦꯛꯇꯣ ꯑꯁꯣꯝꯗꯒꯤ ꯌꯦꯡꯕꯗꯤ ꯐꯅꯌꯥꯝꯅ ꯂꯤꯊꯣꯛꯑꯒ ꯂꯩꯔꯕꯅꯤ ꯑꯩꯅ ꯁꯨꯝ ꯍꯨꯟꯖꯟꯕꯅꯤꯗ ꯅꯍꯥꯟꯃꯨꯛ ꯂꯩꯔꯛꯄꯗꯨꯗꯒꯤ ꯃꯔꯨꯗꯣ ꯐꯖꯅ ꯌꯥꯎꯔꯦꯕꯀꯣ ꯃꯔꯨꯗ ꯂꯤꯛ ꯂꯥꯎꯔꯒ ꯑꯗ ꯑꯩꯅ ꯑꯁ ꯃꯁꯤꯗꯤ ꯂꯪꯊꯣꯛꯇꯧ ꯁꯣꯛꯄꯗꯤ ꯃꯔꯨꯁꯦ ꯂꯧꯔꯒ ꯑꯗꯨꯝ ꯍꯥꯏꯅ ꯍꯨꯟꯖꯜꯂꯒ ꯆꯥꯕ ꯌꯥꯕꯅꯦꯕꯀꯣ ꯑꯩꯗꯨ ꯈꯜꯂꯛꯑꯕ ꯑꯩꯁꯦ ꯑꯩꯒꯤ ꯖꯒꯥꯁꯤꯅ ꯈꯔ ꯊꯦꯡꯕꯗꯣ ꯅꯨꯡꯁꯥꯁꯨ ꯈꯔ ꯁꯥꯒꯠꯂꯗꯤ ꯈꯤꯇꯪ ꯀꯩꯅꯣ ꯑꯣꯏꯗꯅ ꯖꯒꯥꯁꯤꯅꯁꯨ ꯈꯔ ꯊꯦꯡꯕꯒꯤ ꯇꯧꯔꯤꯅꯤ ꯅꯠꯇ꯭ꯔꯗꯤ
ꯃꯥꯏꯔꯦꯟ ꯃꯅꯥꯒꯁꯦ ꯍꯥꯞꯄꯒ ꯏꯅꯤꯡꯇꯝꯅ ꯆꯥꯕꯒꯁꯦ ꯄꯥꯛꯅ ꯐꯪꯗꯦ ꯍꯥꯏꯗꯤ ꯐꯪꯗ꯭ꯔꯕꯅꯤꯅ ꯁꯤꯗꯀꯣ ꯑꯩꯈꯣꯏꯅ ꯈꯔ ꯍꯣꯟꯖꯤꯜꯂꯒ ꯎꯇꯤ ꯑꯁꯪꯕ ꯀꯥꯏꯁꯦ ꯁꯨꯃꯥꯏꯅ ꯃꯌꯥꯟꯁꯦ ꯍꯥꯞꯄꯒꯅꯦꯕ ꯆꯥꯔꯤꯁꯦ ꯎꯇꯤ ꯑꯁꯪꯕ ꯀꯥꯏꯁꯦ ꯑꯩꯈꯣꯏꯅ ꯏꯁꯤꯡꯗꯤ ꯆꯥꯎꯔꯦ ꯏꯁꯤꯡꯗꯤ ꯂꯩꯔꯁꯅꯤ ꯑꯃꯨꯛ ꯁꯥꯏ ꯌꯥꯝꯅ ꯁꯥꯗꯣꯔꯦ ꯁꯤꯝꯗꯤ ꯂꯩꯍꯜꯂꯒꯦꯀꯣ ꯑꯇꯩꯗꯤ ꯁꯣꯝ ꯁꯥꯏꯗꯁꯨ ꯂꯩꯔꯤꯅꯦ ꯅꯪꯅ ꯅꯠꯇꯤꯌꯦ ꯁꯤ ꯁꯨꯝ ꯆꯥꯎꯃꯤꯟꯅꯔꯛꯄꯗ ꯄꯥꯝꯕꯤ ꯑꯃꯈꯛ ꯅꯠꯇꯗꯤ ꯌꯥꯔꯣꯏꯕ ꯁꯤꯗꯤ ꯃꯌꯥꯝ ꯊꯥꯖꯟꯕ ꯃꯤꯗꯤ ꯁꯤ ꯄꯥꯝꯕꯤ ꯆꯥꯎꯔꯛꯄꯅꯤꯅꯅꯦ ꯃꯌꯥꯝ ꯊꯥꯖꯟꯕ ꯌꯥꯔꯣꯏꯕ ꯃꯥꯗꯤ ꯑꯩꯅ ꯁꯨꯝ ꯍꯧꯔꯤꯕ ꯈꯔꯁꯦ ꯎꯔꯨꯝ ꯃꯔꯨꯝ ꯈꯔ ꯑꯣꯏꯖꯅꯕꯅ ꯑꯗꯨꯝ ꯂꯩꯍꯜꯂꯕꯅꯦꯕ ꯌꯥꯝꯗꯕ ꯃꯥꯜꯂꯦ ꯌꯥꯔꯦ ꯃꯊꯪ ꯑꯃꯨꯛ ꯆꯥꯅꯕ ꯊꯝꯒꯦ ꯊꯝꯃꯨ ꯁꯤꯔꯣ ꯄꯠꯊꯈꯤꯅꯤꯌꯦ ꯌꯥꯎꯔꯣꯏꯌꯦ ꯄꯠꯊꯈꯤꯅꯤꯕ ꯌꯥꯎꯔꯣꯏꯕ ꯖꯔ ꯄꯠꯊꯈꯤꯗꯣꯏꯅꯤ ꯃꯥꯗꯤ ꯌꯥꯝ ꯁꯣꯟꯕ ꯄꯣꯠꯅꯤ ꯁꯤꯗꯁꯨ ꯂꯩꯔꯦ ꯐꯨꯛꯇꯠꯂꯒꯦꯀꯣ ꯑꯗꯨꯝ ꯆꯥꯎꯍꯟꯕ ꯌꯥꯒꯗꯕ ꯖꯒꯥ ꯅꯠꯇꯦꯕ ꯑꯗꯨꯒꯤꯅꯦꯕ ꯆꯥꯎꯍꯟꯕ ꯌꯥꯕꯈꯩꯗꯤ ꯑꯃꯗꯤ ꯊꯝꯒꯦꯕ ꯁꯤ ꯄꯥꯜꯂꯛꯄ꯭ꯔꯥ ꯌꯦꯡꯒꯦ ꯁꯤꯅꯤꯗ ꯑꯩꯅ ꯈꯜꯂꯤꯁꯤꯅ ꯄꯥꯟꯕꯩꯗꯤ ꯌꯥꯔꯣꯏꯗ꯭ꯔꯥ ꯃꯔꯤ ꯃꯐꯝ ꯂꯩꯔꯣꯏꯕ ꯃꯔꯤ ꯃꯌꯥꯝ ꯆꯠꯂꯛꯈꯤꯅꯦꯕ ꯑꯗꯨ ꯌꯦꯡꯒꯦꯅ ꯁꯨꯝ ꯈꯟꯕ ꯑꯩꯅ ꯑꯩ ꯊꯝꯁꯤꯒꯦꯁꯦ ꯁꯨꯝ ꯊꯝꯃꯒꯦꯀꯣ ꯃꯌꯥꯝ ꯂꯤꯊꯣꯛꯑꯒ ꯌꯥꯝ ꯂꯩꯔꯗ꯭ꯔꯥ ꯌꯥꯝꯇ ꯑꯣꯏꯔꯗꯤ ꯍꯦꯛ ꯊꯝꯕꯤꯌꯨ ꯈꯔꯒ ꯊꯝꯃꯔꯣꯏꯒꯦ ꯄꯠꯊ ꯌꯥꯎꯔꯔꯣꯏꯕ ꯌꯥꯎꯔꯣꯏ ꯇꯝ ꯆꯠꯅꯅ ꯈꯪꯗꯦꯕ ꯄꯣꯠꯁꯦ ꯃꯤ ꯃꯅꯥꯁꯦ ꯁꯨꯛꯂꯕꯁꯦ ꯇꯔꯛ ꯇꯔꯛ ꯄꯥꯒꯗꯧꯕꯁꯦ ꯃꯩ ꯆꯪꯕꯗ ꯑꯗꯨ ꯈꯛꯇꯗꯤ ꯅꯠꯇꯦꯗꯅ ꯍꯋꯥꯏ ꯍꯥꯞꯄꯛꯈꯤꯅꯤ ꯅꯪ ꯍꯋꯥꯏꯁꯤ ꯂꯩꯔꯦ ꯍꯋꯥꯏꯁꯤ ꯈꯛꯇꯅꯤ ꯍꯋꯥꯏꯁꯨ ꯌꯥꯝꯗ꯭ꯔꯦ ꯂꯥꯁꯅꯦ ꯁꯤꯅ ꯉꯔꯥꯡ ꯇꯤꯡꯉꯝꯕꯗꯨꯁꯨ ꯑꯃꯨꯛ ꯊꯣꯡꯗꯣꯛꯈ꯭ꯔꯦ ꯌꯥꯝꯗꯦ ꯍꯥꯏꯕꯅꯤꯗ ꯍꯣꯔꯦꯟ ꯈꯪꯅꯤꯗ ꯏꯕꯨꯡꯉꯣ ꯃꯅꯥꯁꯤ ꯃꯇꯣꯟ ꯃꯈꯣꯛꯁꯦ ꯂꯣꯏ ꯇꯧꯔ ꯀꯥꯡꯉꯧ ꯆꯥꯕ ꯌꯥꯏꯌꯦꯕ ꯃꯇꯝꯆꯥ ꯃꯊꯪ ꯑꯃꯨꯛ ꯊꯥꯒꯦꯀꯣ ꯀꯥꯡꯉꯧ ꯃꯆꯥꯁꯦ ꯀꯥꯡꯉꯧ ꯆꯥꯕ ꯍꯥꯎꯕꯅꯦ ꯀꯦꯕꯣꯂꯥꯅ ꯑꯃꯨꯛ ꯎꯠꯂꯛꯄꯗꯣ ꯀꯥꯡꯉꯧ ꯆꯥꯔꯤ ꯃꯥꯏꯔꯦꯟ ꯀꯥꯡꯉꯧꯅꯤ ꯀꯥꯏꯅ ꯍꯥꯏꯔꯛꯏꯗꯣ ꯃꯥꯏꯔꯦꯟ ꯀꯥꯡꯉꯧꯁꯦ ꯆꯥꯕꯁꯦ ꯍꯥꯎꯋꯦꯕ ꯃꯅꯥꯁꯤ ꯀꯩꯅꯣꯁꯤ ꯉꯥꯛꯇ ꯁꯤꯗꯤ ꯊꯛꯄ ꯉꯝꯕꯖꯥꯠꯅꯤ ꯁꯥꯏ ꯈꯛꯇꯅꯤ ꯃꯣꯏꯅ ꯉꯝꯃꯤꯁꯦ ꯀꯟꯕꯗꯤ ꯌꯥꯝ ꯀꯟꯕꯖꯥꯠꯅꯤ ꯃꯥꯁꯤꯁꯨ ꯊꯥꯕꯨ ꯊꯥꯔꯗꯤ ꯈꯔ ꯆꯔꯥ ꯑꯃ ꯑꯗꯨꯝ ꯐꯪꯉꯦꯅ ꯇꯧꯔꯦ ꯍꯧꯕꯗ ꯐꯔꯛ ꯇꯥꯔꯗꯕ ꯍꯤꯡꯕꯗ ꯐꯔꯛ ꯇꯥꯔꯗꯕ ꯒ꯭ꯔꯨꯞꯅꯦꯁꯦ ꯖꯒꯥꯁꯤꯕꯨ ꯍꯧꯕꯗ ꯍꯤꯡꯕꯗ ꯐꯔꯛ ꯇꯥꯔꯗꯕ ꯒ꯭ꯔꯨꯞꯅꯦꯁꯦ ꯍꯜꯂꯛꯄꯒ ꯂꯥꯡꯉꯤꯁꯤꯕꯣ ꯇꯨꯏꯁꯟ ꯆꯠꯂꯨꯔ ꯀꯣꯏꯔꯥꯡ ꯂꯥꯡꯉꯤꯁꯤ ꯀꯩꯒꯤꯅꯣ ꯇꯨꯏꯁꯟ ꯆꯠꯂꯨꯔ ꯍꯜꯂꯛ ꯀꯣꯏꯔꯥꯡ ꯂꯥꯡ ꯂꯩꯔꯤꯅꯦ ꯀꯔꯤꯅꯣꯅꯦ ꯑꯩꯁꯦ ꯉꯁꯥꯏ ꯍꯦꯛꯈꯤꯕ ꯃꯥꯏꯔꯦꯟꯗꯣ ꯎꯇꯤ ꯇꯧꯔꯒꯦ ꯇꯤꯡꯊꯣꯛꯑ ꯂꯩꯔꯦ ꯀꯣꯕꯤ ꯃꯅꯥ ꯈꯔꯁꯨ ꯍꯥꯞꯆꯤꯜꯂꯒꯦ ꯃꯪꯒꯟꯁꯤ ꯂꯩꯔꯦ ꯆꯦꯡ ꯈꯤꯇꯪ ꯂꯩꯔꯦ ꯎꯇꯤ ꯁꯦꯝꯗꯣꯛꯑꯒꯦ ꯑꯗꯨꯒ ꯁꯦꯕꯣꯠ ꯈꯤꯇꯪ ꯑꯃꯒ ꯉꯧꯒꯦ ꯇꯧꯔꯤ ꯑꯗ ꯍꯋꯥꯏꯖꯥꯔ ꯑꯀꯪꯕꯗꯣ ꯈꯤꯇꯪ ꯍꯥꯞꯀꯦꯅ ꯃꯆꯜ ꯂꯥꯡꯒꯣꯏ ꯁꯦꯝꯕ ꯂꯣꯏꯔꯦ ꯁꯦꯕꯣꯠ ꯉꯧꯔꯒ ꯎꯇꯤ ꯑꯃ ꯇꯧꯔꯒꯦ ꯁꯦꯕꯣꯠ ꯆꯥꯝꯃꯒ ꯂꯣꯏꯔꯦ ꯊꯥꯡꯒꯠꯄ ꯍꯧꯔꯦ ꯃꯥꯏꯔꯦꯟ ꯃꯅꯥꯒꯤ ꯎꯇꯤꯁꯦ ꯑꯁꯪꯕꯁꯦ ꯎꯇꯤ ꯑꯁꯪꯕꯁꯦ ꯌꯥꯝ ꯆꯥꯅꯤꯡꯉꯦꯅ ꯑꯗꯨ ꯇꯧꯕꯅꯦ ꯑꯗꯣ ꯌꯦꯡꯉꯒꯦ ꯀꯌꯥꯝ ꯁꯪꯗꯣꯏꯅꯣꯗꯣꯀꯣ ꯑꯩꯒꯤꯈꯔ ꯊꯥꯖꯕ ꯍꯧꯖꯕ ꯈꯔꯗꯨꯅꯦꯕꯀꯣ ꯑꯗꯣ ꯁꯨꯝ ꯌꯦꯡꯉꯒꯦ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯀꯌꯥꯝ ꯁꯪꯕꯅꯣꯗꯣ ꯆꯥꯝꯕꯒ ꯂꯣꯏ ꯂꯣꯏꯔꯄꯣꯠꯅꯤ ꯑꯗ ꯁꯤꯗ ꯑꯩꯅ ꯀꯩꯅꯣꯅꯦꯕ ꯅꯥꯀꯨꯞꯄꯤ ꯑꯀꯪꯕꯅꯦꯕꯀꯣ ꯅꯍꯥꯟ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡ ꯑꯃꯅ ꯄꯤꯔꯛꯇꯅ ꯑꯗꯣ ꯀꯩꯅꯣ ꯀꯣꯕꯤ ꯃꯅꯥ ꯈꯔ ꯍꯥꯞꯆꯜꯂꯦ ꯁꯣꯗꯥ ꯕꯥꯏꯒꯞꯁꯨ ꯍꯥꯟꯅ ꯆꯥꯏꯁꯜꯂꯦ ꯍꯋꯥꯏ ꯃꯪꯒꯜ ꯂꯩꯔꯦ ꯑꯗꯣ ꯍꯥꯞꯆꯤꯜꯂꯒꯦ ꯀꯌꯥꯝ ꯁꯪꯕꯅꯣꯗꯣ ꯍꯣꯔꯦꯟ ꯌꯦꯡꯃꯤꯟꯅꯔꯁꯤ ꯀꯝꯗꯧꯕꯅꯣꯗꯣ ꯁꯨꯝ ꯆꯥꯅꯤꯡꯉꯦꯅ ꯑꯩꯁꯨ ꯍꯨꯟꯖꯟꯕꯅꯦ ꯍꯟꯗꯛꯀꯤ ꯈꯔ ꯅꯣꯡ ꯆꯨꯕꯁꯦ ꯁꯤꯗꯩꯁꯤꯗ ꯀꯩꯅꯣ ꯇꯧꯔꯛꯄ ꯃꯣꯏꯁꯨ ꯐꯖꯅ ꯃꯅꯥꯁꯦ ꯍꯦꯛꯇ ꯃꯔꯨ ꯄꯣꯛꯈꯥꯏꯔ ꯐꯖꯅ ꯍꯦꯛꯇ ꯀꯩꯅꯣ ꯇꯧꯔꯛꯄꯅꯦꯃꯤ ꯑꯗ ꯑꯩꯅ ꯉꯁꯤꯗꯤ ꯎꯇꯤ ꯑꯗꯨꯝ ꯆꯥꯊꯣꯛꯑꯒꯦꯅꯀꯣ ꯈꯜꯂꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯀꯥꯝꯊꯠꯈ꯭ꯔꯒꯦ ꯑꯗꯣ ꯁꯨꯝ ꯌꯦꯡꯉꯁꯤ ꯂꯩꯔꯦ ꯁꯪꯗꯧꯗꯤ ꯃꯥꯜꯂꯦꯀꯣ ꯃꯩ ꯆꯨꯔꯦ ꯊꯥꯡꯒꯠꯂꯒꯦ ꯀꯟꯅ ꯂꯩꯈꯠꯀꯦ ꯑꯃ ꯑꯅꯤꯔꯛ ꯀꯥꯝꯍꯟꯗꯣꯏꯅꯤꯅ ꯁꯤꯗꯅ ꯁꯦꯕꯣꯠ ꯉꯧꯕꯅꯦ ꯑꯗꯣ ꯁꯦꯕꯣꯠꯇꯣ ꯀꯔꯝꯕꯗ ꯂꯩꯔꯤꯒꯦ ꯑꯩꯅ ꯉꯧꯔꯒ ꯊꯨꯝ ꯀꯩꯀꯥ ꯊꯥꯛꯆꯤꯜꯂꯒ ꯊꯝꯃꯅꯤ ꯉꯥꯏꯍꯥꯛꯇꯪ ꯃꯔꯨ ꯃꯔꯥꯡ ꯈꯔ ꯍꯥꯞꯆꯤꯜꯂꯒ ꯑꯗꯩ ꯃꯆꯨ ꯊꯥꯛꯆꯤꯟꯕ ꯌꯥꯔꯅꯤ ꯃꯆꯨ ꯊꯥꯛꯆꯤꯜꯂꯦ ꯍꯋꯥꯏꯖꯥꯔꯁꯦ ꯏꯁꯥꯒꯤ ꯄꯣꯞꯄꯒ ꯂꯩꯔꯕꯅꯤꯅ ꯑꯩꯅ ꯆꯥꯝꯊꯣꯛꯑ ꯇꯤꯡꯉ ꯂꯩꯔꯕꯅꯤꯅꯀꯣ ꯁꯨꯃꯥꯏꯅ ꯉꯧꯔꯛꯄꯗ ꯑꯃꯨꯛ ꯊꯥꯛꯆꯤꯜꯂꯦ ꯍꯧꯔꯛꯄꯗꯗꯤ ꯊꯥꯛꯈꯤꯗ꯭ꯔꯦꯕꯀꯣ ꯑꯗꯨꯗꯤ ꯂꯣꯏꯅ ꯀꯩꯅꯣ ꯇꯧꯔꯅꯤꯅ ꯃꯆꯨ ꯃꯃꯦꯟ ꯃꯔꯨ ꯃꯔꯥꯡ ꯈꯔ ꯊꯥꯛꯄ ꯇꯟꯖꯥꯁꯤꯗ ꯑꯣꯏꯅ ꯊꯥꯛꯆꯤꯜꯂꯦ ꯃꯇꯝ ꯃꯇꯝꯒꯤ ꯏꯟꯖꯥꯡꯅꯤꯅ ꯆꯥꯗꯕꯁꯨ ꯌꯥꯗꯕꯅꯤꯅ ꯆꯥꯔꯦ
ꯆꯥꯅꯤꯡꯗ ꯆꯥꯔꯦ ꯑꯗꯨꯅꯤ ꯁꯦꯕꯣꯠꯁꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯌꯥꯝ ꯄꯥꯝꯃꯛꯇꯦ ꯍꯧꯖꯤꯛꯇꯤ ꯆꯥꯔꯦ ꯑꯗꯨꯝ ꯈꯨꯝꯃ ꯊꯝꯃꯒꯦ ꯁꯣꯝꯗꯁꯨ ꯀꯥꯝꯃꯛꯄ ꯉꯥꯏꯔꯒꯦ ꯇꯤ ꯂꯣꯏꯔꯦ ꯉꯁꯥꯏ ꯃꯥꯏꯔꯦꯟ ꯃꯅꯥ ꯍꯦꯛꯈꯤꯕꯗꯣ ꯂꯣꯏꯁꯤꯜꯂꯛꯑꯦ ꯇꯤ ꯑꯁꯪꯕ ꯉꯁꯤꯗꯤ ꯇꯤ ꯑꯁꯪꯕ ꯑꯣꯏꯅ ꯇꯧꯔꯒꯦꯅ ꯉꯁꯥꯏ ꯃꯥꯏꯔꯦꯟ ꯃꯅꯥꯒ ꯍꯦꯛꯇꯅ ꯈꯣꯠꯇꯅ ꯇꯧꯈ꯭ꯔꯦ ꯂꯣꯏꯁꯤꯜꯂꯛꯑꯦ ꯃꯌꯥꯝ ꯍꯥꯎꯗꯧ ꯃꯥꯟꯕ꯭ꯔꯥ ꯌꯦꯡꯕꯤꯌꯨ ꯁꯨꯃꯥꯏꯅ ꯃꯔꯛ ꯃꯔꯛꯇ ꯑꯩꯈꯣꯏꯒꯤ ꯆꯥꯕꯁꯤꯅ ꯅꯨꯡꯉꯥꯏꯌꯦ ꯅꯠꯇ꯭ꯔꯗꯤ ꯑꯉꯧꯕ ꯊꯥꯎ ꯊꯨꯝꯅ ꯆꯥꯕꯗ ꯁꯤꯅ ꯏꯆꯥꯅꯨꯄꯤꯒꯤ ꯆꯤꯀꯟ ꯅꯒꯦꯠꯁꯅꯤ ꯃꯥꯗꯤ ꯁꯤ ꯃꯔꯛ ꯃꯔꯛꯇ ꯁꯤ ꯈꯔ ꯑꯗꯨꯝ ꯄꯤꯖꯕ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯉꯁꯤꯒꯤ ꯃꯊꯦꯜꯁꯦ ꯁꯟꯗꯦꯒꯤ ꯃꯊꯦꯜꯁꯦ ꯁꯨꯃꯥꯏꯅ ꯅꯥꯟꯅ ꯂꯩꯔꯦ ꯉꯁꯤꯗꯤ ꯀꯩꯅꯣ ꯇꯧꯔꯦ ꯍꯥꯏꯗꯤ ꯁꯂꯥꯛ ꯑꯃ ꯂꯩꯔꯦ ꯇꯥꯃꯣꯆꯥꯒꯤ ꯅꯛꯅ ꯁꯦꯝꯊꯕꯤꯔꯦ ꯑꯩꯅ ꯆꯥꯛꯁꯦ ꯁꯨꯃꯥꯏꯅ ꯆꯥꯅꯅꯕꯅꯀꯣ ꯆꯥꯛꯁꯦ ꯈꯤꯇꯪ ꯆꯥꯅꯕꯒꯤ ꯁꯨꯃꯥꯏꯅ ꯁꯦꯝꯕꯤꯔꯦ ꯁꯂꯥꯛ ꯂꯩꯔꯦ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯂꯩꯔꯦ ꯇꯤꯜꯍꯧ ꯃꯆꯦꯠ ꯑꯃ ꯂꯩꯔꯦ ꯁꯦꯕꯣꯠꯀ ꯍꯋꯥꯏꯖꯥꯔꯒ ꯉꯧꯊꯣꯡ ꯑꯃ ꯇꯧꯔꯦ ꯑꯗꯒꯤ ꯆꯤꯀꯟ ꯑꯅꯤ ꯑꯃ ꯍꯥꯞꯄꯤꯔꯦ ꯑꯗꯒꯤ ꯎꯇꯤ ꯑꯩꯅ ꯍꯦꯛꯆꯕ ꯃꯥꯏꯔꯦꯟ ꯃꯅꯥ ꯁꯤꯗ ꯑꯩꯈꯣꯏ ꯈꯤꯇꯪ ꯍꯧꯕꯗꯣ ꯃꯪꯒꯟꯒ ꯃꯥꯏꯔꯦꯟ ꯃꯅꯥꯒ ꯀꯣꯕꯤ ꯃꯅꯥꯒ ꯇꯧꯕ ꯎꯇꯤꯗꯨꯃ ꯂꯩꯔꯦ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯏꯆꯥꯅꯨꯄꯤꯅ ꯃꯥꯒꯤꯔ ꯌꯦꯁꯦ ꯃꯥꯁꯤ ꯆꯥꯅꯤꯡꯗꯅ ꯆꯪꯁꯤꯜꯂꯛꯑꯦ ꯆꯥꯔꯅꯤ ꯑꯗꯣ ꯆꯥꯔꯁꯤꯔ ꯕꯦꯝꯃ ꯕꯕꯥꯒ ꯕꯦꯝꯃꯒ ꯑꯁ ꯆꯥꯔ ꯉꯁꯤꯗꯤ ꯁꯟꯗꯦꯒꯤꯅꯦꯅ ꯑꯩꯅ ꯐꯖꯅ ꯏꯁꯄꯦꯁꯦꯜ ꯑꯣꯏꯅ ꯁꯦꯝꯖꯔꯕ ꯍꯥꯏꯇꯥꯔꯦ ꯅꯣꯏꯅ ꯁꯨꯃꯥꯏꯅ ꯄꯨꯟꯅ ꯆꯥꯕ ꯐꯪꯗꯦꯕꯀꯣ ꯃꯥ ꯑꯌꯨꯛꯇ ꯑꯗꯨꯝ ꯆꯠꯄꯅꯤ나 ꯑꯩ ꯏꯊꯟꯇ ꯆꯥꯍꯧꯗꯣꯏꯅꯦ ꯕꯦꯝꯃ ꯁ꯭ꯀꯨꯜ ꯆꯠꯈ꯭ꯔꯗꯤ ꯑꯗꯨꯅ ꯉꯁꯤꯗꯤ ꯁꯦꯇꯔꯗꯦ ꯁꯟꯗꯦꯒꯨꯝꯕꯁꯤꯗꯅꯦ ꯈꯔ ꯑꯗꯨꯝ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯄꯨꯟꯅ ꯆꯥꯏ ꯍꯥꯏꯇꯥꯔꯦ ꯍꯧꯔꯁꯤꯔ ꯑꯗꯨꯗꯤ ꯃꯊꯪ ꯄꯨꯊꯣꯔꯒꯦꯀꯣ ꯈꯨꯂꯥꯡꯇꯣ ꯕꯦꯝꯃ ꯍꯧꯍꯜꯂꯣ ꯁꯤꯗꯒꯤ ꯑꯗꯨꯝ ꯍꯧꯅꯔꯕꯣ ꯑꯁ ꯉꯥꯏ ꯉꯝꯗꯗꯅ ꯕꯕ ꯍꯧꯅꯈ꯭ꯔꯦ ꯃꯤ ꯆꯥꯛ ꯐꯖꯅ ꯁꯦꯝꯕꯤꯕ ꯁꯦꯠꯇꯣ ꯌꯥꯝ ꯊꯨꯅ ꯊꯨꯒꯥꯏꯔ ꯆꯥ ꯂꯩꯔꯝꯃꯤ ꯃꯄꯥꯝ ꯃꯆꯥ ꯍꯥꯎꯕ꯭ꯔꯣ ꯎꯇꯤꯗ ꯕꯦꯝꯃ ꯍꯥꯎꯕ꯭ꯔꯣ ꯃꯥꯁꯨ ꯎꯇꯤꯁꯦ ꯆꯥꯖꯅꯤꯡꯕꯅꯦ ꯁꯨꯃꯥꯏꯅ ꯑꯃꯃꯨꯛ ꯐꯖꯅ ꯑꯩ ꯈꯤꯇꯪ ꯂꯧꯔꯦ ꯁꯤꯗ ꯃꯄꯥ ꯃꯆꯥꯁꯤꯗ ꯂꯩꯔꯦ ꯑꯁ ꯃꯃ ꯂꯥꯎꯒꯦ ꯍꯥꯎꯔꯝꯗꯧ ꯃꯥꯜꯂꯦ ꯆꯥꯔꯒꯦ ꯑꯩꯁꯨ ꯁꯤ ꯃꯣꯔꯣꯛ ꯇꯦꯛꯄꯁꯤ ꯂꯩꯔꯦꯀꯣ ꯊꯕꯤ ꯇꯥꯃꯣꯆꯥ ꯆꯥꯒꯗ꯭ꯔꯥ ꯑꯩꯒꯤ ꯆꯥꯔꯒꯦ ꯃꯌꯥꯝ ꯑꯗꯨꯗꯤ ꯍꯧꯔꯒꯦ ꯃꯈꯥ ꯇꯥꯅ ꯆꯠꯊꯔꯛꯈ꯭ꯔꯒꯦ ꯆꯥꯛꯈꯨꯝ ꯑꯝꯇꯪ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯔꯛꯑꯣ ꯌꯦꯁꯦ ꯑꯝꯇ ꯇꯧꯕꯤꯔꯛꯎꯁꯦ ꯃꯌꯥꯝ ꯑꯝꯇꯪ ꯈꯨꯕꯤꯅ ꯇꯦꯛ ꯀꯩꯁꯨ ꯋꯥꯗꯕꯅꯤ ꯈꯨꯕꯤꯅ ꯇꯦꯛ ꯇꯧꯕꯗ ꯑꯗ ꯑꯩꯁꯨ ꯃꯍꯥꯎ ꯇꯪꯕ ꯑꯣꯏꯅ ꯈꯤꯇꯪ ꯇꯣꯠꯂꯒ ꯃꯌꯥꯝꯗ ꯍꯥꯏꯖꯔꯝꯒꯦ ꯑꯩꯒꯤ ꯌꯨꯝꯗ ꯄꯥꯟꯖꯕ ꯊꯥꯖꯕ ꯃꯥꯏꯔꯦꯟ ꯃꯔꯨ ꯈꯔ ꯑꯗꯨꯅ ꯃꯅꯥ ꯁꯟꯇꯣꯔꯛꯇꯅ ꯌꯥꯝꯃꯦ ꯆꯔꯥ ꯑꯃꯗꯤ ꯆꯥꯗꯣꯔꯦ ꯌꯥꯗ꯭ꯔꯣ ꯍꯥꯎꯋꯦꯍꯦ ꯏꯁꯥꯅ ꯊꯣꯡꯉꯦ ꯍꯥꯏꯖꯟꯕ ꯅꯠꯇꯦꯀꯣ ꯑꯗꯣ ꯑꯩꯗꯤ ꯊꯨꯝꯒ ꯈꯔꯤꯒꯁꯦ ꯈꯔ ꯆꯝꯅ ꯆꯥꯒꯜꯂꯦ ꯌꯥꯝ ꯌꯥꯛꯅ ꯆꯥꯕ ꯉꯝꯗꯦꯕꯀꯣ ꯍꯥꯏꯗꯤ ꯊꯨꯝꯒ ꯁꯣꯗꯥꯒꯁꯦ ꯈꯔ ꯍꯜꯂ ꯆꯥꯒꯜꯂꯦ ꯍꯥꯏꯇꯥꯔꯦ ꯍꯥꯎꯔꯦ ꯃꯌꯥꯝ ꯂꯣꯏꯁꯤꯜꯂꯒꯦ Bye. See you next video. See you next video. Watch our channel. Subscribe to Mama Baba. Subscribe to Mommy Baba's channel. Yeah.